Thailand video si Manipuri wahi yen haiba wahi se sigi matangdani yen haiba wahi se aina poiriton khunthok aina lairikama aina samlapna translate tawba sida thengnai poiriton sina khundagi tholapa matamda mana pugadau pochai se karino haina mana list sema matamsida kano sisu yen sisu yawhalle ꯑꯗꯩꯗ ꯑꯩꯅ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯀꯥꯟꯁꯤꯗ ꯀꯩꯅꯣꯁꯦ ꯌꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯣꯏꯅꯔꯤꯕ ꯃꯔꯨꯝ ꯀꯣꯛꯄ ꯌꯦꯟ ꯑꯁꯤ ꯁꯥꯁꯦ ꯎꯆꯦꯛ ꯃꯈꯜꯁꯦ ꯁꯤꯅꯦꯅ ꯑꯩꯅ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯋꯤ ꯑꯁꯤꯒꯤ ꯄꯥꯎꯗ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯀꯩꯅꯣ ꯌꯦꯟ ꯂꯣꯟ ꯍꯥꯏꯅ ꯀꯩꯅꯣ ꯄꯨꯌꯥ ꯃꯃꯤꯡ ꯑꯃ ꯊꯦꯡꯅꯩ ꯑꯗꯩꯗ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯌꯦꯟ ꯂꯣꯟ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯈꯠꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯌꯦꯟ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯥꯏꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯌꯦꯟ ꯍꯥꯏꯕꯁꯦ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤꯁꯤꯡꯁꯦ ꯁꯤꯁꯤꯅꯦꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯀꯣꯟꯅ ꯀꯩꯅꯣ ꯏ ꯄꯥꯎꯒꯤꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯑꯦꯕ꯭ꯔꯤꯖ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯈꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯃꯦꯟꯠ ꯑꯣꯏꯅ ꯍꯥꯞꯄ ꯌꯦꯟꯁꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯄꯨꯔꯤꯕꯁꯤ ꯀꯩꯅꯣꯁꯤ ꯌꯦꯟ ꯑꯩꯈꯣꯏ ꯃꯔꯨꯝ ꯀꯣꯛꯄ ꯀꯩꯅꯣ ꯎꯆꯦꯛꯇꯨ ꯅꯠꯇꯕꯤꯗ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯀꯃꯦꯟꯠ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯃꯦꯟ ꯇꯦꯛꯁꯇꯨꯗ ꯍꯥꯞꯄꯝꯃꯗꯤ ꯐꯗꯧꯅꯤ ꯑꯗꯩꯗꯨꯗ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯟꯁꯥꯡ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯁꯥꯡ ꯆꯥꯛꯀ ꯇꯣꯜꯂꯤꯕ ꯏꯟꯁꯥꯡꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣ ꯃꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕ ꯁꯤꯂꯦꯕꯜ ꯑꯦꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯌꯦꯟ ꯍꯥꯏꯕ ꯑꯔꯤꯕ ꯋꯥꯍꯩꯁꯦ ꯁꯤꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯤꯂꯦꯕꯜ ꯁꯥꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯒꯤ ꯍꯤꯟꯗꯤꯒꯤ ꯋꯥꯍꯩ ꯁꯥꯒ ꯍꯥꯏꯕ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕꯁꯦ ꯁꯥꯒ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯂꯥꯛꯑꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯊꯦꯡꯅꯔꯛꯑꯦꯕ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯍꯩ ꯈꯔꯁꯦ ꯀꯩꯅꯣꯒꯤ ꯃꯤꯅꯤꯡ ꯑꯥꯔꯊ ꯈꯔ ꯃꯥꯟꯅꯕ ꯋꯥꯍꯩꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯌꯥꯎꯏ ꯈꯨꯗꯝ ꯍꯥꯏꯕꯗ ꯃꯤ ꯄꯣꯡ ꯀꯥꯏꯅꯒ ꯍꯥꯏꯕ ꯀꯩꯅꯣ ꯋꯥꯍꯩꯁꯦ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯃꯤ ꯈꯔꯅꯗꯤ ꯄꯣꯡ ꯍꯥꯏꯕꯁꯤꯁꯨ ꯃꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯄꯣꯡ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯕꯔꯃꯥꯒꯤ ꯃꯤꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯃꯤ ꯄꯣꯡ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯦꯟꯖꯥꯡꯒꯤꯁꯤꯗꯁꯨ ꯌꯦꯟꯗꯒꯤ ꯑꯦꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯒ ꯁꯥꯛꯇꯒꯤ ꯁꯥꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯣꯡꯅꯔꯤꯕ ꯆꯥꯅꯔꯤꯕ ꯑꯦꯟꯖꯥꯡ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯀꯩꯒꯤꯅꯣꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯃꯦꯗꯤꯁꯤꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯍꯣꯏꯒꯤ ꯃꯇꯝꯗ ꯀꯩꯅꯣ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯁꯤ ꯁꯤꯒꯤ ꯌꯦꯟꯖꯥꯡ ꯊꯣꯡꯉꯒ ꯆꯥꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤ ꯆꯥꯅꯔꯝꯃꯔꯣꯏ ꯌꯥꯝꯅ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯆꯥꯈꯤꯑꯕ ꯑꯕꯣꯛꯅ ꯊꯣꯡꯗꯅ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯁꯦ ꯑꯗ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯅꯤꯡꯁꯤꯡꯕ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯃꯟꯄ꯭ꯔꯥꯁ ꯍꯥꯏꯅ ꯌꯣꯟꯗꯅ ꯕꯣꯇꯜꯗ ꯍꯥꯞꯄꯒ ꯌꯣꯟꯗꯅ ꯍꯛꯆꯥꯡ ꯐꯅꯅꯕꯅꯤ ꯄꯥꯡꯒꯜ ꯀꯟꯅꯅꯕꯅꯤ ꯀꯥꯏꯅ ꯌꯣꯜꯂꯤꯕꯁꯦ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯜꯁꯦ ꯁꯤꯁꯦ ꯅꯣꯡꯃꯥꯡꯈꯥꯅꯦꯅ ꯍꯥꯏ ꯁꯤ ꯑꯙꯥꯇꯣꯗ ꯍꯥꯏꯅ ꯀꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯁꯦ ꯑꯙꯥꯇꯣꯗ ꯍꯥꯏꯅ ꯑꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅꯥꯀꯟꯒꯤ ꯀꯩꯅꯣ ꯏꯁ ꯔꯣꯝꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯗ ꯍꯛꯆꯥꯡ ꯐꯅꯅꯕ ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯑꯣꯏꯕ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡꯁꯦ ꯊꯣꯡꯉ ꯆꯥꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣꯒꯤ ꯊꯥꯏꯅ ꯑꯩꯅ
ꯀꯣꯔꯤꯌꯥꯒꯤ ꯁꯤꯔꯤꯌꯦꯜ ꯑꯃ ꯌꯦꯡꯈꯤ ꯍꯤꯟꯗꯤꯗ ꯗꯕꯤꯡ ꯇꯧꯔꯀꯥꯟꯗ ꯃꯣꯏ DD2ꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯁꯤꯔꯤꯌꯦꯜꯗꯨꯒꯤ ꯃꯃꯤꯡꯁꯦ ꯖꯨꯋꯦꯜ ꯏꯟ ꯗꯤ ꯄꯦꯂꯦꯁ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯩꯗꯨꯗ ꯑꯗꯨꯒꯤꯗꯨꯗꯁꯨ ꯃꯔꯨꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯒꯤꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯤ ꯑꯣꯏ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯀꯣꯔꯤꯌꯥꯒꯤꯗ ꯊꯥꯖꯅꯔꯤꯁꯦ ꯗꯣꯛꯇꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛ ꯀꯩꯀꯥ ꯑꯗꯩꯗꯤ ꯍꯛꯆꯥꯡ ꯐꯅꯅꯕ ꯈꯣꯠꯅꯅꯕ ꯌꯦꯡꯁꯤꯟꯕ ꯑꯗꯩꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯤꯁꯤꯅꯦꯅ ꯈꯜꯂꯤ ꯑꯗ ꯉꯁꯥꯏꯒꯤ ꯁꯤꯔꯤꯌꯦꯜꯗꯨꯗꯁꯨ ꯀꯩꯅꯣꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯃꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯀꯥꯟꯗ ꯀꯩꯅꯣ ꯄꯤꯖꯅꯕ ꯍꯥꯏ ꯑꯗꯩꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯅꯤꯡꯊꯧꯗꯣ ꯑꯗꯨꯒꯤꯗꯨ ꯗꯥꯏꯕꯤꯇꯤꯁ ꯅꯥꯏ ꯑꯗꯩꯗꯨꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣꯁꯦ ꯗꯥꯏꯕꯤꯇꯤꯁ ꯅꯥ ꯇꯥꯔꯗꯤ ꯃꯥ ꯁꯤ ꯆꯥ ꯌꯥꯏ ꯁꯤ ꯆꯥ ꯌꯥꯗꯦ ꯑꯗꯨꯒꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ ꯀꯥꯏꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯅꯠꯇꯕꯤꯗ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯅ ꯍꯛꯆꯥꯡꯁꯦ ꯁꯥꯒꯠꯍꯜꯂꯤ ꯀꯔꯝꯕꯅ ꯆꯥꯔꯒ ꯏꯪꯊꯍꯜꯂꯤ ꯀꯥꯏꯗꯨꯁꯨ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯔꯤꯌꯦꯜꯗꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯁꯥꯡ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯩꯅꯣ ꯍꯧꯔꯛꯄꯒꯤ ꯈꯔꯗꯨꯇꯪ ꯌꯦꯡꯕꯅꯤ ꯑꯗꯣ ꯑꯀꯣꯟꯕꯒꯤꯗꯨꯗꯤ ꯕ꯭ꯔꯣꯗꯀꯥꯁꯁꯨ ꯇꯧꯗ ꯃꯥꯜꯂꯦ ꯑꯗ ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯀꯥꯟꯗ ꯀꯣꯟꯅ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤꯗꯣ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯇꯧꯔꯀꯥꯟꯗ ꯗꯣꯛꯇꯔꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯀꯣꯔꯤꯌꯥꯗ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯏꯅ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯊꯥꯏꯅ ꯈꯤꯇꯪ ꯊꯥꯏꯅꯒꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯗꯣꯛꯇꯔ ꯑꯃꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯧꯅꯔꯝꯃꯦꯕ ꯑꯗꯨ ꯁꯤꯁꯦ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯉꯁꯥꯏꯒꯤ ꯌꯦꯟꯁꯥꯡ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯩꯁꯤꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯃꯈꯥꯗ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯂꯣꯏꯁꯤꯟꯖꯔꯒꯦ